Arambai News Guwahati the Maithilongi Pau W Singh Yan Hanamukta the Chingangbam Susitrani na Kurumjeri Hosing a Sigi some Lapa Mariva Pau Singh Lowita Assam Higher Secondary Education Council Loba Higher Secondary Result Ngasi Ayuk Lauk Thokre Apun Bagyoina pass percentage chada Marpumanga Dasmik Amanipan Oiki Art stream Gyoina pass percentage chada Marpum Doi Dasmik Marini Pane Art stream da pass percentage Kwaidigi Wanglaki Basi Demazi District Ne Commerce stream Gyoina pass percentage chada Marfu Tare Dasmik Ani Taret Ne Mazuli District na Chama the Chama pass Toduna Makokta Leraki Aduga science stream Gyoina pass percentage chada Marfutarani Thoi Dasmik Amamapane Baksa District na pass percentage ki chang Kwaidigi Wanglaki Science stream gi topper Darangi Diomarne Higher Secondary School Darangi Mahiroi Dritiras Bastov Kolitana Apunma Mark Chongagi Manungda Chamriga Marfutarama Thoi Panglaki Commerce stream dana Kasar District ki Vivekanand Senior Secondary School ki Sagar Agarwal na Apunma Mark Chongagi Manungda Chamriga Marfuni Thoi Pangduna top toraki Art stream da Kamrup Rural gi Kamrup Girls Senior Secondary School gi Sadhana Devi amadi Tinsukia gi Women College ki Cherry Gohaina Apunma Mark Chongagi Manungda Chamriga Marfutaret Pangduna top Tominaraki Stream ahumda top 10 gi manungda arts ta kunmathoi science ta kunamadi commerce ta tarani thoi yauraki mamang chehi gi di evaluation system da mark pi khibani madu thadavida hokiba chehi taragi manungda kumsina result khwaidigi phajari adubu yamna makning bakaina handak first division da pass tawrak panupi macha khudingmakta scooty piraroi makogi manungdagi cut off mark ama lepnaraba matung amadi budget ki matungina scooty pigani haina lenga ki maiki dagi education minister dr Ranoj Peguna ngasi lauthorakre asumna handaki higher secondary gi result asida thamoi sukningai oiba wari kaya man lakli Barpetagi Ritupan Natko Bamahiroi Ama Chada Marpumapan Dasmik Nipan Panglaki Science Stream Gine Medical Entrance Examination Thabagi Achowa Manglan Ama Mahak Lazarami Adubu Higher Secondary Gi Parikya Thadringai Manguinana Bone Cancer Nai Haiba Kanglakpadagi Mahak Yamnamakwana Parikya Thaki Tamthiraba Laina Asibu Singnaraga Yamnamakwana Thagiba Parikya Dudasu Mahakna Chada Marpumapan Dasmik Nipan Pangba Ngamlaki Adubu Hokiba April Mapan da Mahak Guwahati Medical College Hospital da admit tauki amadi result asi hospital gi phamungda leina mahakna taba phangzaki laying nabagi damag bone marrow na chingba hapada lupalak kunmanga dagina kunthra phawba changani haina Dr. Singh na hairi Hospital Authority na scheme kayagi kuthangda mahakpu layingani haibagi achetpa thajaba thamle adubu upai leijadraba Mama Mapana Chief Minister Dr. Himanta Biswa Sarmagi meeting chingshilakli Asida sunatre Assam Arunachal Ngamkhaida leiba Narayanpur dagi Mahairoini Sumi handaki parikya sida mahak chada humbudra mapan phanglaki mahaksu blood cancer na narabi nupi machane blood cancer gi anaba khangna larik paduna mahaksu yamna makwana parikya thaki maki imungi miyoi singnasu Chief Minister gi nungsi meeting chingshilakli Ngasi Assam gi singi chaw gi phibam khajik phagalakpa uba phangli turel ayambagi singi imai hanthakre adubu hojiksu miyoi lak kuni thoi hena isingi chaw gi awaba adumak mayok nari adubu barak tampakta Kasar district ki headquarter oriba Silchar shahar gi phibam hojiksu adumak luna leire sarasida nongjing gi phibam hanadagi yamnamak phagalaklabasu Silchar gi lambi singda akanba iraiga loinana Barak Turel Cheli Haibayai Ising Chenthokpam Leitabadagi Isingi Imai Hantaba Kauba Leitre Chayol Amahena Ising the Laksinduna Leiriba Narangsu CM Himanta Biswa Sarma Masamak Laktuna Yingsin Kraba Sarasigi Mapam Kudimakta Relief Yohanaba Hotnari Adubu Kong Nanatraga Hina Changbangam Daba Kudong Chadaba Mapam Singda Achathak Nongthak Tagi Helicopter Gi Kutangda Thadari District Disaster Management Authority UNICEF amadi Oxfam na Silchar amasung masigi manak nakpa mafam singda thaknaba ising yohannabagi pandamda hida thaknaba ising sembagi thorang habadi boat mounted water treatment unit operate tawba hokre asumna state asida ichaw amasung lebak ningkhaibana maram oidana hojik phawda apunba leikhitabagi masing chamaga kuntaruk yaukre ngarang maijing numit khaktadasu miyoi manga leikhide aduga ani amana thiba phangkhide
Chahi taratang suribi Manipurdagi environmentalist Lisipriya Kanguzam Assam na mayuk nariba ising ichawgi matangda awareness pinanaba hauzik Assam da leiri. Agrada Taj Mahal gi maningda plastic pollution thoglibadu highlight tawrubadagi hadak Lisipriya headlines amuk thoraki. Ngarang numidang wairam Lisipriya bu Guwahati Manipuri Social Organization na Guwahati jataram na okay. Lubasigi hold the Pangthokiba, the Ramno Opagi Thoramda, Lubasigi President, Laishram Hemantana, Mipamapu, Lisipriya Kanguzamna, Chief Guest Loyana, Thambal, Basna, Huirem Hemangosu, Daistafamki. Thoramasida, Ketrimayum Singh Hajid, S. Kamaljit, L. Gyanendra, K. Joy Kumar Amadi, L. Raski Sorna Chingbana, Wanganki. Asidos natana Manipuri Basti Mera Paibi Women Association asu ngarang ayuk Lisipriya Kanguzambu taramno opagi thoram ama Manipuri Basti gi Sri Radha Krishna Mandir gi mandop tasu pangthoki. Thoram asida L Sorojini Devi na mifamapu Lisipriya Kanguzamna Chief Guest loinana D.H. Gauramani Sharma L Pancham Y Dhon Kumar L Hemanta M Tikendrajit amadi M Pradeep Kumar su daisafamki. Bastigi miyamna angam lengyan pi amamam huktuna Lisipriya bu ikai khumnaba utki. Lisipriya bu thagat pagaloina na pukning thogat piki amadi maki khongchat khudimagta iyai phamangol nizaki. Haina sinilang libasingi maikidigi D.H. Gaurav Sarmana thadorokpa chirol amana phongdorakle. Silcharda maroina Manipuri singna awana Ichawgi awaba mayuk nariba mafam singda All Assam Manipuri Students Union yauna Civil Society Organization kayana angamba tengbangi potlam sing yen thoktuna lakle. Naharol Lamjing Club Ganganagar Bon Tarapur Kasanasu ising ichaw mayuk nariba Sonai Kendragi manung chana laiba Dhamli Seru Par na chingba mitay khungang singda nomgi changdraba yadraba potlam sing cheng hawai ensang napi maroina thaknaba ising yumthong kayada yen thoki. Khongcherasida Y. Deepak Kumar, Y. Krishna Kumar, L. Biswajit, L. Premjit, O. Mani Kumar, S. Binoy, K. Surchandra amadi L. Loyangan pinachingbasu saruk yaki. Asida sunatana ngarang apunba nahaluptin Bon Tarapur na sinlangduna ising ichaw mayok nariba Sonai Mangalpur khungangi miyamda thaknaba ising cheng hawai amadi ensang na pinachingba yenduna mating pangkhre. Tengbang Khongcherasida K. Suraj Kumar, Oinam Sanjeev, Oinam Loyanganba, T.H. Nilachan, U. Santi Kumar Amadi, K. Bungobi Yauki Haina, Finance Secretary, Oinam Loyangan Benatadorok Pachirol Amana, Pongdorakli. Asida Sunatana, MPF Hozai District Committee ki Secretary W. Joy Kumar Singh Amadi, Assistant Secretary K.H. Ranjit Singh na luchingduna, MPF ki member Singh na Hozai da ichaw na maramoyduna relief camp ta lariba Manipuri yauna miyoy kya da relief ki potlam Singh su yanthoki. Asumna Assam gi sing ichaw na awaba taraba miyam gi damak tengbang potlam singa loina na SDRF ki team ama yawba truck gari ahum ngasi Manipur gi Chief Minister N. Biren na Imphal dagi lamthakre. Maroina Assam gi Lakhimpur district ki miyam gi damak tengbang potlam singa loina na SDRF ki team adu ngasi ayuk kanglagi nongchup thangba gate dagi lamthaki. Cheng quintal chamaga kuntra manga Hawaii bag chamasupna ani thum bag chamaga kun achathau box chamaga kun amadi atai chana thaknaba potlam sing tanatana SDRF ki personal nipusu yauki. State Cabinet na inner line permit system da base year thambagi wafamadu Tangkhul Naga Wungnaulon Tangkhul Naga Headmen's Association Headquarter Ukhulna yaningde hairakle. Loinana JCILPS na ingsimaga chamapan yangkhaima thoida base year haizarabasu ILPS asi central regulation ni khangdaba mali mapandagi lakpa mitop singbu chahi asuk lairagadi indigenous ni haiba hektamak yarabra hogdongbu kai makonda chahi yangkhai chama lairaga kai onba yagadra haibasini. Inner line permit system asigi matangda khangdragadi wangangbiganu central subject po state subject oina khanbadi Tongzai Maril Akubada Achoba Samu Lithalu Haibani ILP system da base year gi amukhana khanabigano aikoida tax piduna lehen khiba singna mapu sarak pase nakhoisu khangpham thoi haina lubasigi president SA Rangai Ningna press thadorok pachirol amana phongdorakle.
Manipur Lengaki Saknarabasing Amadi Lon Mayek Kananaba Honajarambasingna, Tenkang Kaya, Mipam Kaya, Pamlava Aroibada, Yanaba Amapuraktuna, Mayek Kuntare Asi, Chatnabayare, Haina, White Paper Putoktuna, Gazeta Haptuna, Madugi Matunda, Englishingani Tarukta, Milalga Lengaka Yanaduna, Class 1 Dagina. Manipur University gi MA gi thak aroiba fawba tamlaklaba matamasida chayet naduna leire haribasi aranbani lebak miyamda chamamnaba manba wafam sing thambiganu mayek asi Manipur mayek haina semdoknaba wafam palakliba sisu panbiganu ipa ipu singna lengdana thambiramba mitei mayek haiba aduda adumak chatnahansi haina milal mayai loisangi secretary organization naurem nongmai lembi leimana ngasi press ta thadorok pa chirol amana paumisingda Chief Minister Scholarship Scheme for Civil Services Aspirants ki Disingani Kunmathoi batch tagi UPSC prelims clear taukiba mahiroi ahum tanatana Englishingani tarama panda coaching the saruk yakiba ahenba mahiroi ani habdi khwairakpam Ajit Singh amadi thongkho haukipsu chahi asigi prelim clear taurakre Makoi Namakta Yaifamangol Pizari Haina Manipuri Chief Minister N. Birena Harau Nungaiba Fongdorakli. Ngasi Thoubal District Branch Indian Red Cross Society gi Tarahumdoi Suba Foundation Day come Annual General Body Meet Englishingani Kuni Thoi Pangthokre. Tharomasida Thoubal gi Deputy Commissioner Ahanthem Suvas President Thoubal District Branch IRCS MLA Amadi Patron Member Kaisam Mega Chandra, President Manipur Pradesh Congress Committee, Amadi Lisam Ibocho, First Patron Member na Mathang Sitna, President Chief Guest Amadi Guest of Honor OIK. Loidana Dr. M. Raj Kumar, Life Member, Managing Director Anand Singh Yoga Hospital, Kakchingna, Health Benefits of Yoga and Meditation, Haiba Hiramasida, Aduga, Dr. K.S.H. Manglem, Chairman, Managing Committee, IRCS Thobalna, Healthy Lifestyle for Long Life Haiba Hiramasida Resource Person Singoina Wangangki S Mangol Jau Kangabam Sadananda M Manglem N Tomba Amadi Samom Ragumanina Magi Thodang Pangtuktuna Thoram Mapung Pahanki Hosik Atopa Pausing the Mulak Minerasi Maharashtra gi Power Munabagi Wathok Chauthorakli Asangba Langi Maikiromda Changsilakli Adubu Rivel MLA Singhi Awaba Supreme Court na Panayamna di Kokpikre. Lagliba July Taramathoi Fauba Rivel MLA Amata disqualify Toba Yaroi Harakibatanatana Rivel MLA Singasida Tangaifadana Asoyangam Tokandanabagi Taurang Packet Pasu Haukre. Udab Amadi Deputy Speaker da notice Piraduna Nimit Mangani gi Manungda Pakum Piraknaba Court na Haraki. Deputy Speaker gi disqualification notice ithopagi phibam thamkibaga loinana mahak na disqualify tobang ngambra habagi wafam yengsingadori Sindhe Senana Mahavikas Agri Lengaktagi support Logthoklaba Yana Leibatanatana no trust vote ki demand su togodori Sindhe Senana Makoina Asengba Senani habdi original Siv Senani haina claim torokibaga loinana makoigi MLA kuntramapan leiba maramna makoina majority ni hairakli Adubu Rivel MLA Singna Deputy Speaker gi mathakta action laukhatpagi wafamda court na pending da thamkre Jairagasida Sanjay Rawat ki mathakta idina hayeng office ta laknanaba saman tharakibasi BJP gi khut yaukshilakpagi khudam urakle idina Sanjay Rawat ki maral mathum namak attach toroba yana leirakle adubu Rawat na idina hayeng mabu koroklibasi Alibag rally leiba maramna chatpangamloi hairakle Udab Kem ki Khwaidigi Masong Panangangba MP Rawatne Rivel MLA Singda Lambida test Tongnasira Natraga Florida test Tongnasira Sem Saduna Lay Haina challenge Torokiba Luchingbani Magi Matakta Idina Saman Tarakpasi Tasingna Mahaki Mayak Kumhanabagi Taurang Amani Haibayai Nakalamaromda CM Udab Thakrena Rivel MLA Nipandagi Makoina Pairamba Department Sing Lokthokre Asumna Rivel Luchingba Eknath Sinde dagi Magna Pairamba Department Lokthoklaga Suvas Desaida Sinakre National Testing Agency na UGC Net December English Ingani Kunmathoi amasung June English Ingani Kunithoi merge cycles ki examination sing Lagliba July Nipan Mapan Taramathoi Taranithoi amadi August Taranithoi Tarahumdoi amadi Taramarida Pangthoklagani Hairi
Candidate singna NTA gi website sing da changduna examination gi anova update ki maramda pau longna basu hairakle. Hangningba amadi sengduk ningba lerabasu NTA gi help desk natraga email wgcugcnet@nta.ac.in gi khutangda NTA da ibiraknabasu hairakle. Malemgi khwaidagi ina khunba leibak taret habdi US, German, France, UK, Italy, Canada amadi Japan gi apunba loop G7 gi summit ngasi German gi Munich sahar dagi kilometer chamrom lapna leiba ityasik oiba slots elmaugda pangthokli. Masida India gi Prime Minister Narendra Modi su special invitee amoina saruk yari. Ukraine gi President Zelensky su summit asida virtually saruk yari. $1 billion chatruki global infrastructure plan ama China bu counter dongna ba warep laukre adubu economy gi phibam yamna wang ba China ba ngamgadra hangnarakle. US President Joe Biden na senphamasi khomgatlaga malem gi mathau taba leba kayada sizna hangani amadi masidagi sale su tan ba ngamgani haibagi thajapa phongdorakhe. Aroibada ngasigi tentakpa maroiba pau khara. Bollywood superstar Amir Khan na Assamgi singi chawgi awaba taraba singi yoina CM Relief Fund da lupa lakh kun manga katlakre. Meghalaya gi CM Conrad Sangmana ngasi Umlinka Primary Milk Producer Cooperative Society Limited ki Milk Collection Center hangdokre. Indian Air Force da Agnibir oiningba naha lising marfutara mariga chani marfumathoina Agnipat ki makada form pisilakre. Colombia da bullfight ki mafam amada accident thokpadagi miyoi taruk leikhidre chani hena sogapan nangkre. Sri Lanka da sel thungi awaba sathi rakle phibam laksindaba amadi thokaidaba thokdok thoktanaba lanmi singna thau leinanabagi damak qlep liba miyamda token piba takhe. Taiwan na missile fire test tawkre. US na saba single missile moving object singda test tawkhe. Ngasi su abortion right ki wahaudagi New York sahar da protest tawba leptri. San Francisco da su anoba abortion law gi mayokta protest tawrakre. Amadi US President Joe Biden na gun safety legislation kuyak thakre. Ngasi yona di Arambai News Guwahati da Maitilon gi pau sandok jaba matang isa loisan jaba ga loina na tabiriba singbo amkaso hanna kurumjari.